आकाशवाणी इम्फाल की ई पाउ कांगबुना लेबाक सिनबा थुंगना पांगथोकलिबा सेवा सप्तापालन असिगी सरुक अमा ओइना था असिगी तरादगी हौदुना तोंगान तोंगान हिरमसिंगदा खननैनबगी थौरम कया संदोक्तुना लागले मसिगी मंगा सुबा तांककी ओइना रिवोल्यूशनरी स्टेप्स फॉर इंक्लूसिव डेवलपमेंट हाइबदी लेबाक असिदा थोंग मानना चौखटपा पुरकनबा होटनबदा लौखटपा सिंथानिंगाई ओइबा खोंथांगसिंग हाइबसिगी मातांगदा वारी वाताई साननबा हौजिक सीनियर जर्नलिस्ट अहोंग सांगबा मोबी अखोगी स्टूडियोदा लेंसिंदुना लेबिरे ओजाबु तरामना ओक्चरी थागचरी ओजा अहमद लाक्चनिंगी से डेवलपमेंट हाइबदी चौखटपा हाइबसे अखोइना चही क्यागी ममांगदगी अदुम तारगा थेंगनरगा लाकपा वफम अमा उजै ओजा अदुबो चही 10 रोम असिदगी सरकारना पाइखटपा चौखट थौरांग असिदा याइफा थौरांगी थबकसिंग हाइबा तारे सिगी मसिदा इंक्लूसिव डेवलपमेंट हाइना वहाई अमा अमु खुजिक थोलकपा थेंगनजर अदुना इंक्लूसिव डेवलपमेंट हाइबसे करिनो हाइबसे वहौदु ओइना थंबिरगा मसिगा मरी लेनबा हौखिबा चही खरा असिदा सरकारना लौखलकपा स्टेप खरा मसिगी मतंगदा खितंग थंबियोजा होय कोई लमदम अमगी लेजरीब रिसोर्स को अदुगा लेंगांगना लौखलकपा सेल थुंगी अदगी अते अते लेंगांग लोनगी थबक थोरमगी खुदोंग चाबा मयाम अम पीरिसि मिपुंग खुदिमक यहनबा होनबा हाइबसे कोई सम समना कनो हाइतारे इंक्लूसिव डेवलपमेंट हैना अदमाइना लौनाय अदुगा बीजेपी ना 2014 हाइतारे को लिसिंग अनि तरा मरी दगी लेंगाक पाइबा हेक औरपदगी मखोगी लेंगाक थोरंगी हिमाई चुम्बजी सबका साथ सबका विकास सबका विश्वास सबका प्रयास हैदना हाइबदी अखोइसे अमत ओइना पुन्ना चौखटमिनबा अमत ओइना थाजब थमनबा पुन्ना होनमिनबा वखलोनिदा थबक तोरखिबनेबा अदु तोरपसिना सागी इंक्लूसिव एपोर्ट अदाइ दुदनेबा लाइसे अखोइ पुन्ना सरुक याबाइसे अदु स्वाइता कनागुम खरना इकोनॉमिक डेवलपमेंट सिगा इंक्लूसिव डेवलपमेंट सिगा हाइफेट मानना वहन हनबजुरुम यावेबा अदु खेनरिदी इकोनॉमिक डेवलपमेंट हाइरगदी लेबाक अमगी लेजरीबा पोथोक चाथोक मयामदु मिरमदा थादोखिबा नत्रगना जीडीपी की रेट तुदा इकोना इकोनॉमिक डेवलपमेंट इस लेपेबा अदुगा इंक्लूसिव डेवलपमेंट हारगदी लेबाक तुर लेबा मियाम पुंसी महिंगदुदा सांग येंगा लेपे लेबा असि तोगान तोगान बा खेनबा कांगलु फुरु कयाना पुन्न खुंदामिनबा लमदम अमो इबनिना सखत थरांगी थबक सिंजु मिपुंग खुदिमक थोंग मानने यहनबा नत्रगा फंगनबजी ngamakte ana masigu mamayamji leitanabo honargbada koi नरेंद्र मोदी ना लेंगाक पार्क मतमदिगे आइन मामान हुजि थमजगिबा सबका साथ सबका विकास सबका विश्वास सबका प्रयास है सीधा मांगिन थारगा सिना हिमाई चुमगा थबक से पाइखलकबदगी हुजिक्ति तोंगान दोंगाबा थबक मयाममा कोइ मियाम द कानबसु फंगे आई अद मखाचु पंजरके अदुगा सही सिगी अगस्त थादा कोइगी भारत की प्रेसिडेंट द्रौपदी मुर्मू ना स्टेट सिंगी गवर्नर सिंग अमसुंग यूनियन टेरिटोरी सिंगी लेफ्टिनेंट गवर्नर सिंगी कॉन्फ्रेंस अमदसु कोइगी इंक्लूसिव डेवलपमेंट सिंग मतांग अदुम फसना गांगबियो मानगा हौदोखिबदुदा कोइगी लेबाक सिगी माओइस्ट ना अदगी नक्सल सिंगसिना अवाब खुदोंथिबा नंगहलबा बिहार गुंबा झारखंड गुंबा छत्तीसगढ़ गुंबा ओडिशा गुंबा लेरिबा खुदोंचाद मफम हिंजे सिसु यौना अमते चिथदना चौखत थोरांग यहोनजेना माइ पांदम जे थमेबा अरे होजिलाइजी नरेंद्र मोदी दसु कोइ प्राइम मिनिस्टर माना हंतगी जून थादा फोंबा कोइगी पीआईबी की चिरोल बदा सबका साथ सबका विकास सबका प्रयास है मा वारिंग अमसु इबा माने इबा वारिंग दुदा कोइगी हौगिबा सही 13 हंतगी सही सिदा सही 13 पुंग फागरे मोइ एनडीए लेंगाक पाइरिसे सही 13 सिदा पाइखलिबा थबक मयामदो अदुगी चराउबा खरसु दुम थंगेबा मदैदा मागी कनोदुदी यावरिसी सही 13 सिदा युमधोंग क्रोर कयादा हानोइना थकनब इसिंग कोइगी हर घर जल गन तो प्रोग्राम दो अदु पाइखखरे इलेक्ट्रिसिटी फंगनग्रे टॉयलेट साबंगमग्रे युम साबिरे हक्सेलगी चाथोंग गैस की इंश्योरेंस अमसुंग डिजिटल सर्विस की खुदोंग चाबस फंगलेना माइ वारिंग अदु पल्लेबा अदुगा अखोइना मुक्सु येंबा यारिसे नाकाब अमरोमदा इंटरनेशनल मॉनिटरी फंड मयामना IMF हाइसे सिगी जेरोल अदगी 2023 दा यूनाइटेड नेशंस डेवलपमेंट प्रोग्राम की मखादा थादोरपा ग्लोबल मल्टी डायमेंशनल पॉवर्टी इंडेक्स तजु लाइरबा मसक ताकबदा चंगबा मसक ताकबा मरुइबा मरम तरा दो हुजिक्ति चांग हंदरे हानादि लाइरबगी चांग वोनबजी सुमाइन वोनगदोंने माइ पादम अमलेरिबा मदुगी चांग दो वांखन लेरमदु हंदरे अन सही 13 सिदा इंडिया सिना लेंगा थरुंगी थबक सिदि लाइरब कोहनबदु माइ पाकपने न थमे अदु अतै माना मागी चाहिँ गवर्नमेंट सिदा पाइखतकिबा खरा सुम हाइजबा तारगदि PM जनधन योजना अमदी आधार के लोइना मियाम के सेंथोक लंबी सेमगनबा MG नरेगा अखोइना जॉब कार्ड कनो होजि मयाम खुंगंग तौनरिसे अदगी डिजिटल अमसुंग सेल थुंगी ओइबा खोंथांग सिंग PM गति शक्ति न सिंबा स्किल डेवलपमेंट अमसुंग इंफ्रास्ट्रक्चर प्रोजेक्ट सिंग दैट लेबा असिना खन्नबा मियंग थमे मसिना खुंगंग अमसुंग सोर एंड लिखेना बजी कोहद मंगमनब होनरी अदुगा अतै अहोम खरा हाइ तारगदी ई गवर्नेंस
Unified Payment Interface ꯑꯩꯈꯣꯏꯅ UPI Payment ꯑꯅ ꯍꯥꯏꯔꯤꯁꯦ Digital Literacy Initiative Infrastructure ꯑꯗꯨꯒ Connectivity PM Gati Shakti National Logistics Policy Skill Development and Employment Program Prime Minister's Employment Generation Program amadi Pandit Dindayal Upadhyaya Gramin Kaushalya Yojana na chingba asina chingba paikharkena admai thamjai ahoi ado hujik ojana thambiri se inclusive development haibji thong manana chawkhatpa ji phangnaba hujik sarkar na thausil thorang kya ma paikhalai hen takpi bani ado hujik aina mathangda lakchaning je ja khoigi bharat haiba leibak sidi khoigi tongan tongan ba furup degi chatnabi adegi dharma tongan tongan ba fija chakhet sakchu khenaba mi kya na khundaba lamdam amani haijaning yo ja aduna asigum leibak asida inclusive development gi pandam hujiki akhogi thong manana chawkhatpa gi paikhalaiba thabak mayam jida sumba khenaba ke amarum leiba sina kari kari ayet apan piba lei haina khandiba lei yo ja yam sum mafam ne maram de ko gi anaba sidida laina makal ani naraga doctor na laina amagi hidak thawda laina amagi henjin badona ko ju kanglo phuluk mayam leibini na madugi khudong cha do mayam lai asima yam sengbo pot ne hoji leisi government na paikhalaba thabak thong sida madugi challenges ko singna ba itar ko mai pak pa ngam da ba awa ba mayam yawi madugi manungda khara panba targadi ko gi lainga ki na resource matik chana lejada ba lejari ba khara asisu chang chana yentok pangam da ba aluga institutional capacity shown ba amasung mapung phana thabak to othok pangam na ba thoksil su leita ba aduga khuna gi oi ba hujiki ambiri ba nat adegi chatnabi gi oi ba athing ba kaya amsu leiba adegi mapung phaba data lakhotuna khudong cha da ba mi sing haigadra khudong cha ba wana phangliba mi kanglop singji kana kana no kari kari no masing kaya no habena singba data su phasana khoi thamangam leba aduga lengak lon gi oi ba khoi chap cha ba yang concrete oi ba amatoi ba warep logo su yadaba angam da ba hitari ko aduga tongan tongan ba kanglop sing proof sing ji mafam amada bulok calculation bi yawa khoi chonglop sol leibana ta ba khungang amada kanglop homari ga bulok ko tasalak ba gumba adi kana gumba la nai khudong cha ba loning ba sing duna sumaina lenga na paikhalakpa development program sing sida athing ba apan ba pi na ba khona ba su dum yawda ba na te ba mani ari kari gu ma phang khara de di khoi gi kanglop phru ki khena ba ha ga dra masi gi si yam chawna yam hakchin da lobu su dum yawi ari gi masina maram moiraga khoi gi se khudamona dalit kumba adigi atak khasotha ba kangbu sing sida phangba ya ba khudong cha ba sing ji dum yam sathina phangan da ba hai ba hai tare go phang da ba sum yawi ana masigum ba kanglop phru ki khena ba yam na leiba lining amasung tongan tongan ba chani ba kya leibana pomna ma si thong manana pukot pai ba si isam jamba thoksil mapung pha ba ngamde leiba asida ngalngai digi chanak laba kanglop khaiba maru oina dalit sing amadi khara hante ba thakni haina longna ba kanglop khara da di mahi masing tamba ana layeng lenga ki thabak changba amadi lenga lon ki thabak thonom singda atei kanglop singna phangliba khudong chaba sing adu phangba ngamde masina haiba kanglop sing asi atei kanglop singdegi khoi gi sinmi londa agi atei atei hiram singda chauna saitheng pire aduna lairba gi pangkhai makhada leba mi gi masingji haiba sothaba kangbu singje asidani hele ari lamgi khenaba leibam khenaba haitare ko adugi matung inasu khogi khudong chaba chada ba jum khaidore se khudam mana kerala da leiba mi singjina mai masing haiba lailasu haiba adigi semilonji jam chaun phangaga bihar ba khara chakhatpa wa phomdana khogi semilonju sonba aduga mai masing ju dum wa na phangi ana senthok lambi amasung chakhatpa gi chang wa phomsingda aksel ari maruina khoi khuji warise atai hiramla machak mathum khudimak wana dum phange ari nomagi tangai phatana changwa machak singju atai mafam singgi ga thong manana phangba ngamde masina kanglop phurup amadi khonagi khenabi chang ji ka hene ho khalali se khodamoina khoi manipur darga su khar manung hanjan mafam singji dadi lenga gi development gi work singji yokshan bangamde ana development yokselakramina mafam dura leba mi singdagi pothok chathok singdu ni thina matam chana yon bangamdrabanina mogi semilon da sokla ana semilon da sora amina moi ana layengi mai masing tambagi ate ate hiram da moina dum khara dum sothayeba ana siguma mayam ji thingnana ba hotna ba ji lenga ki aruba issue mani aduna masi mayam ji thingna bangam da badagi ahen ba resource tangai phatana thadaba mathau tarakpa ado ahen ba resource matam chana thadaba ngam houdaba dagi thamiba pandam ji kaigum matam da phangdaba su dum yawi hena admain thamjagi hoi yam nungai jai oja mathangda aina haijaningi ba wafam di oja hojik thausil tharang mayam paikhatle adagi khunda laitaba khogi phurup kaya na khunda banina masigi inclusive development je phangna hona bada chaitheng kya ma thengnari so habire mathangda development haibadi khogi chawkhot thaurang aduga khogi policy haibadi sarkar na paikhalaiba thausil thaurang haibtare asiga achet pa mari lei haina khanjai oja aduna
inclusive development haina huzik laklabani mamangda leramba chatnaramba policy singda haib tare masida sarkarna mamangda chatnaramba singjida huzik chahi kharagi mamangdagi huzik na kari ahongba purakhiba kari lei haina khanbiba yoja hoi lenga aiwase koi continuous process ni hai mamangda pairam makha tabasna magi hanigi thoksil sing adu makha tana inba judum yawi khara semto ga chanan ba yawi pura wondok judum yawi adu hojik anoba hoigi India na sai trama tu shure no tai je do sai trama tu se tori si hanagi tu khara judum yawi khara ju semto e du ga pumna mu no judum yawi ana prime minister Narendra Modi na magi sai trama de matung kharakpa ga mari lena na paikhat khiba thorom singje sigi maru ba khangkalaga koi booklet lama 176 page ban ba ma anak de pongi madugi matungina laiba posingji koi gi maduda magi samlappa kano haitari ko national security gi hauraga foreign policy de gi haksel nipi de sakti piba khunai da chumba phangan ba yauna infrastructure phagalakpa kya gi warol matik chumna marik chumna hojiki serol de palle tongan ba hiram tramari da khanda ba mieng thamduna haukiba sai trama to sita packet kiba anoba thausil sing adu da panba ya khardi triple talak sida akoi athing ba thamgre adigi citizenship amendment act pass tawgre adigi demonetization tawgre lok sabha amasung state assembly sing da nupi sing gi seat saruk ahum thokpagi ama khakna ba bill lama pass tawgre plan amadi non plan expenditure je hanadi tongalami plan garamano non plan garamano khaido mi hojiti madu punjan nagre adu khenaba lehendre aduga railway budget si hanadi tongana railway have ma tormi adu hojiti railway ga aduga union budget si ka punna amuk khakta da pulap oina pass tawre masigi matakta Pradhan Mantri Mudra Yojana makada scheduled tribe, scheduled caste, other backward class amadi nupi singi aifana thorang sing chupai khale Pradhan Mantri Gramin Awaz Yojana amadi Pradhan Mantri Garib Kalyan Anna Yojana gi makada miyoi million chanipan tarada makata na chinjak ki awaba lehendana ba hotna khare koi gi food security kholondu da hingbada tangai phadana changba polom sing phangana ba pandam da Jal Jeevan Mission ai mamana su panjagi bido Pradhan Mantri Awaz Yojana Saubhagya amadi Din Dayal Upadhyaya Gram Jyoti Yojana Ayushman Bharat Pradhan Mantri Ujjwala Yojana Pradhan Mantri Suraksha Bima Yojana amadi Pradhan Mantri Jeevan Jyoti Bima na chingba project mayam je hodokre aduga Employee Provident Fund Organization Startup India E-Shram Portal PM Bishakrama scheme na chingbu paikhatuna chakhotpa thongmana ba khunai ma ohina ba honari aduga World Bank ki Spring 2025 Property and Equity Brief aiba report amada koi haukiba sahi tarada koi 1 decade aiduni go mugida 1 decade lai sidida Bharat ne miyoi million tarate si kham thengna lairobadagi pukhalaktuna koi gi mayang ga thongmana mangam me report yauri senthok lambi haksel mai masing tamba yauna hingbagi thak onabagi padam haitari go multi dimensional property index lising ani manga lising ani tarukta sada yangkhom doi dasmi nipal lerame adu lising ani trampal dagina lising ani kumathoi bawdadi chada tratuk dasmi mari da handare haibidi lari masing handare haibina adu atai panba ya kharadi kungangi yum koti tranga dasmik manga mapan koti tranga lak yang khima pan habi tare sirida te water phangan mangame adigi state nipan aduga union territory ahum dadi yum khudingi isingji chada samba phangan mangame adigi PMAY khoi prime minister Awas Yojana Ajban gi khoi khungang na taba sidida nupi lak maudrana yumbu oiba yum crore mari rom sagangam gre Saubhagya scheme gi makada yum crore ani ga dasmik manipan tarukta electric pire Swachh Bharat mission gi sidida toilet laitaba haitare ko open defecation ga na khoi gi program am lai je sigi sid ko ngana ba yum pro trying to gi khoi khungang lak manga ga lising hum phumari di khoi gi lamhang de to hang de makhong khul ha magi thabak si lai tre na sumaina masigumba kharasi yam yami madu loina padana leiragadi khoi gi telaba matam si loigine na thamjaraga sumaina chakhot thorangi thabak singda ahong khardi porpang ngamgre haina noi thamjai Sarkar sina hojik aidi chahi khara sida hojiki thong manana chakhot pasi porakna bo hona bada thausil thorang ahon ba mayam ma paikhalai haibani oja hojik aina loiselak pasi da lakchaningi joja akhoi English ani nipu taret fawda akhoi Bharat na Biksit Bharat ki manglana si mangphawna na ba hotnari masida akhoi Biksit Bharat sida seliba wakhalon si hairib taragadi chahi si fawbogi manungda Bharat asi thong manana chawkhatpa aduga akhoi Maliam sida khwaidagi chawkhatpa laiba ama oiba haibasini aduna pandam asi phangna hotnabada karam ba hiramdana hena miyang changpham thoi
aduga akhoi Biksit Bharat ki pandam hojigi thong manan chawkhatpa je phangnaba miyamna logdaba thodang jina kari ni haina khanbi bai hoi ahalmada Biksit Bharat se kharsu thambigre ko hojida ai makha kitanga samna jage koi Biksit Bharat se koina Bharat ki oina Atma Nirbhar haiba taragadi koi isana isagi koi lejari ba pothok chathok adigi kai ke mayam je kanam tati mapal tangdana koina hona jaraga koina loina puthok saba ngambagi pandam duni masi phangnaba honabada masai makokta lengak pai bi hek hai ba sabka sat sabka bikas de ta madu yarok de da ba adu potu la masi hantak 2047 hai ri kai gina da Bharat na ningkha tamba chahi chama surukpa chahi oidoini adu da target toriba hai tare madu phangbu yai phangde yai sidai de India gi GDP ji US dollar se trillion kuntra hangnaba pandam thami aduga annual chahi gena GDP gi growth rate si cha da tare tegina tara bokwa lengle le henaba honari aduga per capita income jina koi gi Niti Aayog na paper report ni sina dollar lising tarani pa chahi gi ana thamnaba honari aduga renewable energy si install capacity si gigawatt changa koi 2030 da hangnaba honari aduga koi laira ba handan bagi target se 2047 da sa magi makha da le hengani hana main tawri sidai maru oina yam mathok ta ba khogi lenga na su pandam yam kana thamiji khogi naha sing adigi laira ba sing nupi sing aduga longmi sing hai tar go moina annadata khogi khoi chana thana ba pi ba pot annadata si moi mari sida masjid yum bhamorga thabak si paikhat kani hai aduga sidai to hojiki thambi ba khogi miyamgi thokdang ji miyamgi thokdang ji kari de logada ge har ge de maru oina koi democratic process da miyam ji tangai fadana yaud ba yade election da share toraga election ji de yauraga koi party da na ta ba election da yauraga karamba miyoi bu karamba political party bu koi na mihu laina thagalaga miyamgi thabak tawbu ngamgada ge haibana changba je sigi khanaina na ba aduga masi khangana ba hona ba sigmo mayama to ba ji miyam mathoni aduga leba siamna makhoi gi iramnamgi imaleba ki haibo wakhulon akhoi chelhanaba khunai kanglo khuding thoksil mai pakhanaba madileba asi mapang kalnaba punna jakhopena bada chawna mating pangom ne mathok tare aduga lokthop lokoi leitaba khoina ngasai mikhal torga election di tawra khoi muti khan grani khali ba mutu ekhoina accountability leina thabak tawribra tawdabra hai yengbu jo khoi tho oidoine ba ana siki posting je khoina yengaga election hek loi kanda election gi khangiba me singduna lengak semani semai ba lengak kon tawriba thabak tu ju yengjenu mathok ji ju citizen sing miyam jena madu saru ya bi wai bane ali hoji government na paikhali ba chakot thorang ya paikhali che khudam na khongang lamda mg na rega ji hoji ji am kan tawri chuma paikhali ba thabak sing ji miyam da kana ri bar kana da bra paisa di government de thadari miyam na du krai bok da sumne sinari ga mani ma madugumba yengba ji ju miyam gi mathawni aduga ikoida NGO ko NGO ko non governmental organization sing aduga NPO non profitable organization sendong tan manata ba sum organization sing je sina khoiga miyamga ani si taidok tongnaraga susinaraga hotnaminaraga lenga ki thabak thorom singji da mating pangba yabana pangba aduga lenga na soiragana ekhoina masi soire ko haibana singbo khudom bina thinlaga takpa jijo miyamgi thokdang ni na thamjaningi amasi torbada da khoi pami ba inclusive development do madu phangmada khoi mating oigani haina mai thamjagi yam nungai je hojiki thong manana chawkhatna bo honabada sarkar na paikhalakpa thausil thorang si khatan natana khoigi leibak sida leiriba mipung khuding makisu chawrba thodang lei haiba wafam jini thambiri yam nungai jare ngasi Akashbani Imphal gi ipau kangbuna seba sapta palan ga mari lenena tangkak naina chatharakpa khanane na bagi thauramgi manga suba paringda Manipur gi senior journalist Ahong Sangbam Mobina revolutionary steps for inclusive development haiba lamasida gyan loksing oibe yaraba wafam kya thambiram bagi damak amadi ozana achin bakya kaithokpiraga akhoi Akashbani Imphal gi studio da lengbirakuna thauramasibu mapung phan bi bagi damak ojabu thaugat pa phongdok jari oja Akashbani Imphal amasung tabiribu sungdasu aigi maikidigi thagap pa phongdok jari